Achouba Lan kya Thoklabasu Eikhoi ki culture de Eikhoi na Ngakkadabani HAINA SHREE GOVINDAJI Nat SANKIRTAN ki founder member SEITYABAN na PHONGDOKKHRE Wafam asing si Zen Manipur Dance Academy da pangthokpa SHREE GOVINDAJI Nat SANKIRTAN gi kunipan suba foundation de gi thorum da phongdokkibani Thorong gi matang da wangal na SEITYABAN na hai Achouba Lan kya Thoklabasu Eikhoi na Eikhoi isa gi culture Ngakkadabani Lan na hiram kya da mang tak halabasu culture hinghorabadi culture adu ki purupsu adumak hingalak pa haibasi mahusani maramaduna haurak liban nahasing na Eikhoi gi culture mamutta na khangba tangai fade lengak amak kanba matamda culture na achouba thodang lauri culture ngak na ba hot na bada Eikhoi amato oina punsin batangai fade amana tawba amana yengsingduna leibagi mahut Eikhoi masel sogat aduna Eikhoi gi culture ngak si haina su mak na phongdokhi na sankirtan la se recognize to khrabani humility de kaimta kai de mi oba jati da kana ba pibu ngamba sankirtan lamana lai khrabani asung culture ase hojiki miron da sugum ba pokpa sibi da season nari ba karma gi da season nari ba pokpa hek pokpa da gina da sakarma tara lai tara asi da hayo posi pangthok kadamni masimo puja ase amukta tau haina semkot lo haiba da hojiki miron nga maroi da ba aduga mirai ba junga si miron na value du khangna mirai bi ba adu na khoi da tawro sumaina mas amata semkot lu na no develop tau haiba da junga maroi da adu pot lama bo ngasi guru parampara da pikhraba SHREE GOVINDAJI Nat SANKIRTAN gi sangsala sina machet khaidor ba su laimai stegi irang thok tri chau thok na mang ra su hayeng Manipuri ba jati se kalak pon hona da machet lamata su kana ba phanggadra hani yokhat sabi pandam da ina thawa si pa kharchabani